Lengakna pikiba thajabadu December fawbada pangthoktrabade akanba khongjang changsalagani haina kokomina phongdorkhre. Kumja 2023 ki May 3 dagi khanghaudana horkiba Manipur gi irangna maram oiraga Surasanpur district ki manung chanba Kangbai gi Laika Monsang village dagi lanjena raktuna hauze Bisnupur district ki manung chanba Moirang college ta hangliba rule kemta leiriba mioiseng haujik sulenga ki miyeng sangba watpadagi maphamdu da leiriba IDP sing asaba khang mathakta ngangau bagom awaba kya khangle IDP singi awa anada sarugyara duna India lenga amadi state ki PR lengak na IDP singi damak pikiba thajabadu December phawbugi manungda thabak oina pangthoktrabade hena kanba khongjang changsalagani haina kokomi gi thomi singna haire state sigi irang sina maram oiraga hauze tongan ba mafam kya da hangliba relic camp singda changjafam lawduna leiriba IDP singbu masa gi mayum amadi maram damda halanduna mahok sagum khonda laita halu haina kokomi gi thomi singna India lenga amasung state ki PR lengakta tongan ba memorandum kya pisinduna taksinduna lakhibane irang sina maram oiraga chawrakna sahi aniga tha taret lom tongan ba relic camp singda awaba khangliba IDP singbu masagi mayumda hanjinnana batak senduna lakpagi pokhum oina India amadi state lengakna IDP singa si sahi sigi December phawbugi manungda masa gi mayumda hanjinna ba honagani haibagi thajaba piduna lakhibane adumokpu lengakna IDP singda hendo miyeng changbagi mahutta sangai festival gumba kumai irang da hena thawai yauduna lakhibane lengaki khongthang singa seda pendraduna kokomi amadi relic camp ta leiriba IDP singa khusamnaduna sangai festival pangthoktuna thokliba irang asi saphare haina uninglabanina IDP sing su masa gi mayumda hanjinba yahalu haina khongchang kya changsinduna lakhe hairiba khongjang sing adugi manung channa haukiba December amata sangai festival pangthokpa yaro haina khongjang changsinduna maithiba pikhrabane madugi matung IDP sing amadi IDP sing ge tongan ba committee singa khusamnaduna kokomina mafam kya da sit and protest amadi relic camp sing da chattuna IDP sing na sari thakliba amadi tum sari ba phibam sing ase hakthengna khangminana bugi mathakta khongjang kya changsinduna lakhibane karigumba lengakna December tha phawbugi manungda IDP sing masa gi mayumda changsel hangani haina pikeba thajaba sing adu thabakta onthoktrabade kokomina IDP singa khusamnaduna hena kanba khongjang sing changsengani haina kokomi gi thomi sing namakha ta ke haire miyamgi anoba lengak sembada Kuki sing yauroi haina phongdorakhre state sida president rule lengak leirakpa sahi ama mapung pharakadorba maraksida ngahan BJP gi national leader singna kaurakpadagi state sida leiriba kaluk phuruk khudimakki BJP gi MLA singi oiba miphamama New Delhi da pangthokraba matung ngarang Kuki Human Rights Council KHRC na anoba lengak sembada Kuki sing yauroi haina serol ama thadorakhre KHRC gi serol sina makhata na hai nahan New Delhi da BJP gi MLA singi oina pangthokiba miphamada Kuki MLA nemsa kibjen lajamang haukip Khote amasung sursalung mar yauna naga amadi mete MLA kayana sarugya duna pangthokiba miphamadu council na asina akanamo ongda condemn tawi haidiba miphamadu da anoba miyam gi lenga ama semna ba khanakibadu Kuki miyam amadi Kuki Human Rights Council da khanghalamba laite maramaduna anoba miyam gi lenga ama semlakpada Kuki miyam na sarugya roi amasung kaidonu da yaba ngamloi Kuki miyam gi demand separate administration ni Kuki MLA singi anoba lenga semna na bagi demand adu Kuki miyam gi demand nate Kuki sing sangsilaba khongjang sing asidi self determination gini state sida miyam gi lengak semduna sakti paibadu nate ngahan gi miphamada da Kuki MLA kharana sarugya khibadu Kuki miyam na pamliba kya du namthana bu honarpa khongthang ni haina council asina lawi MLA singe khongthang asina Kuki sing na talba demand for justice peace and separate administration gi demand sing adu na thaina bu honabane haujik Kuki miyam na sokna riba lan asi loidre haujik su Kuki sing asi Manipur lengak semba gi saru ama oina laitribanina miyam gi lengak semlakpada Kuki miyam yauroi aduna hojik leiriba Kuki MLA tara ase Manipur assembly dagi resign tawgadabani haina Kuki Human Rights Council gi serol sina makhata khe December kulumdoi phawbada BDF singi demand pidrabadi Manipur mai chalakpa yai haina sanjitna phongdokhre BDF singna matang koina tanduna lakpa demand sing thaski kulumdoi phawbada thabakta onthokta tarabade thangnaba numitagi akanba khongjang kya changsilagani order thoktriba phawba changsengada ba khongjang asida Manipur mai hauna chalakpa su yai haina All Manipur BDF Welfare Association ki president Sagol Sem sanjitna phongdokhre hiramasiga mari lenana Manipur Press Club ta ngarang pangthokiba pawgi miphamda mahana makhata na hai Manipur gi district tara tarukta leiriba BDF lising taraga sumna yankhai gi apunba lup asina
matam kaya gi mamang dagi tanduna lakleba demand sing thabakta onthokpiyo haina mamang thakta khongjang kaya changsenba laikhre matam aduda mari lenaba makok thongba official singa unaduna demand sing ase thabakta onthokani haibagi thajaba kiyara khana pirakpadagi khongjang handoktuna lairakibane aduba haujuk matam asi kuisilakpana maram oiraga BDF person singi khangba ngambagi matam adu helakpadagi akanba khongjang changsenaba warep asi lawrakpane maram asna chaliba tha asige kolomdoi phawbagi manungda BDF singna taliba demand sing thabakta onthokpiyo karigumba onthokta tarabadi thangnaba numittagi hauraga BDF person singna kolom thadokpa khulai thadokpagi khongjang changsenbaga loinana makha taba khongjang kaya changsenaba sem sagani hari Mahana Makhatana High BDF Singi Dimana se ahenba dimana te haujik lairiba BDF person sing ase karam mafamda utilize tawduna lairi haiba department hena khangbane Manipur gi irang asuna buffer zone oina lairiba mafam sing BDF singa sangli masida sunatana sangai festival VIP lakpuna singba singda guard taliba sing ayamba BDF person ngaktane masida job security PB daba tolop sumatik sana pi daba habse khwaidigi laibak thibane punamasi yenglaga handaki khongsang ase sangsen baware pilawbane handak sangsen ga doriba khongsang ase kanagasu unaduna wadi sanaroi order thoktriba phawba khongjangsu handogloi masida BDF singda kihan khanganba thabak lokthoknaba phaba punbagi thabaksu tawbikano kariguma hariba thabak singa sisa thanaba hanaraklabade BDF person singna haurakpa ihawda Manipur maina chaklakpa phawba yai haina sumakha tangkhe Supreme Court na minute nipuga nipan sangba audio clip adugi manungda mate kharadamak forensic examination tawriba karigino hangkhre biren ge audio tape ne haibagi charge tawraduna Supreme Court file tawrakhiba wakat ki wire sathari hari May 3 2023 dagi Manipur da thorakhiba purup anigi akanba lan ga mari lenana nakalamada saugatpa wafam sing phongdoi haibagi charge tawraduna Chief Minister oiramba biren gi khonjel ne haiba audio tape ki clipping kharaga konana Supreme Court of India da Kuki Organization for Human Rights Trust ko horna file tawrakhiba wakat ki makha taba wire sathari ngarang su petition asigi makha taba wire apex court asigi Justice Sanjoy Kumar amasung Alok Aradhegi bench da lokhatke bench asina petition asi lokhalakpada court ki maikaidagi chatharagliba petition asigi wire gi manung channa petitioner singi maikaidagi mamang thagi kunda file tawrakhiba affidavit ta karigidamak audio tape ki clipping sing adugi analysis tawnabagi damak sumnatagi khangal laba clipping kharadamak tharibano haina hanglakibane affidavit asida wahang asi hanglakpadagi ngarangi bench ki maikaidagi suthaba asida little disturb khara yawre hana phongdokhibaga loinana minute nipunipan sangba audio clip adumak Gandhinagar gi National Forensic Science University da thabagi mahutta khara khaktamak karigidamak tharibano hangkhe matang sida panba yabadi biren ge audio tape ne haba clipping sing ge analysis tawkhiba university asigi maikaidagi pirakpur report ta makoina analysis tawba clipping sing adu temper tawre maramasna asengba khangba ngamdre habagi wafam phongdorakibane petition asigi masigi while the respondents gi maikaidagi di petitioner oiriba kuhona file tawrakiba affidavit adugi copy sing makoida piraktri hana phongdokhe korna affidavit aduna khogi khutta yoraktrabasu masina phongdoklibade analysis tawnanabagi dama apunba clipping thabgi mahutta khangatlaba khara khaktamak thare habani haraduna korna audio clipping sing adugi sabsaba asangba kiyano haba khangba pami haike masida kohurge Maikai da lepkhiba council na punna minute yangkai taruk sangbagi manungda court minute ni punipan gi clipping file tawbani haike respondent singi maikai da lepkhiba leba asigi additional solicitor general Aishwarya Bhatina court na submit tarakpa masung court na phongdokpa wafam sing taraba matungda kohorna file tarakliba affidavit adugi pakhum pi na bazayol amagi matam pibiyo haijake prayer asida court na su yaraduna petition asigi makha taba while mathang thagi tareta chathanaba lepki haide Pharmacy Council inspection chatnaba order tawkhiba leite hana basumani na phongdorakhrei state asigi tongan ba sahar amadi Kasankuya da leba retail amasung wholesaler gi pharmacy dukan singda Manipur State Pharmacy Council gi maikaidagi inspection chatnaba thomi singda thauda khiba natraga order tawkhiba leite hana Manipur State Pharmacy Council gi president Rajkumar Basumni singna phongdoraklei zerol amada hai Manipur State Pharmacy Council gi miyoi singna haijaba kharana pharmacy dukan singda inspection tawbala ihana report kya lepala itana tawraklei masigi matang da council gi maikai de sengdok laduna hai kanagumbana pharmacy council gi ming sijinaduna inspection lakpa thoklabadi lakleba miyosing adu da council asina issue tawba identity card ta yawriba registration number adu khangjinbaga loinana
photo namsinbiyo karigumba CCTV footage nachingba loksin hauba leragadi mobile number 9774463795 amasung 9089220595 ta thajilakpa yagani hadi makhatana inspection lakba miyosing adugi contact number nachingba loksin hauba leragasu hairaba mobile number asida thajilakpa yagani haina su phongdorakle Singjamai kongba lambigi pothole mendabana miyam baitarani yawgadawre hari Ya school amadi thongjo esiga lonabada lairiba singjamai thongdagina kongba bazar tariba lambi asi mafam kharada pharabasu mafam kharada de koilas kaiba tanatana pothole lu na laiba yawbadagi lambi asida satliba miyoisingna gari thainabada thawtharubadagi accident thoktuna mi aso apan yawnare hari singjamai kongba lambi asi kilometer ama hena sangba lambi asigi naketa lairiba drain sing asi ningthina sembi dabana lambi asida koilas ningthina tharaga su drain gi phibam phatabana lambi gi phibam phangatpa ngamloi manak nakpa mioi kharana phongdorakpada singjamai dagi kongba tariba lambi asigi naketa lairiba drain asi ningthina sembi dabana lambi asida pot arumba puba gari sing yamna satpana lambi asi namthabaga loinana drain lomda namtharakpadagi nungju thagi matamda lambi asi miyam sathok rasenda apanba kya thokhale lambi gi naketa lairiba drain asi ningthina RCC na haiba oiraga di lambi namthaba amadi lambi da koilas kairiba asi kharadi phaba ngamgane lambi asida peak hour gi matamda gari asoba masa mayam satpana lambi asi kharaga hena pak thokpa mathau tai karigoma matamda pot aramba puba truck sing thorkpada gari thainabada lambi nakalda gari thainaba honabada gari puthaba yawbugi gari driver singda khudong sadaba kya thokli hadi ya school singjamai thongju amadi khetrgaw asigi miyamna chatnariba yamna maru eba lambi amani maramaduna hairiba lambi asi athuba matamda sembinaba apil tawrakle Nitish Kumar na Dr. Nupi amagi hijab chingtharubei chauna wathok Oire hari Bihar gi Chief Minister amasung Janata Dal United JDU gi Chief Nitish Kumar na thoram amada Ayush Doctor singda appointment letter sing yenthokpada Dr. Nupi amagi hijab chingtharubei chauna wathok Oire hari thaudo adugo mari lenana social media da thaganarakhiba video amada Nitish Kumar na Dr. Nupi aduda appointment letter piraba matung Nupi adugi hijab ki saruk ama oiriba kokta koina yetpa scarf aduda khudombi thilada Fi adugi matang da hanglaba matung da fi adu loktu uharaba matung masagi makhonmakna Nupi adugi mamaidagi hijab singthakibani hari thaudo adu Chief Minister gi Secretariat Ayushman Doctor listing amada appointment letter sing pithokpada thokibani thaudo adu thokraba matung Deputy Chief Minister Samrat Chaudhuri na Nitish Kumar gi khudang da paidura mahama tawriba du soire habagi maongda Nitish Kumar bu singthoknaba honakhiba okay Nitish Kumar na Dr. Nupi amagi hijab singthakiba thonga se Congress gi maikaidagi akanama ongda yaningdaba phongdorakhibaga loinana asiguma tukusaningai oiba masung misang mikhai naibagi thawong sathariba wakhalon sengdaba Chief Minister ase khudakta resign tawgadabani haike Lionel Messi na Kolkata ge stadium dagi khonglai thuna satkiba du kalamna kholakpadagi oirable haina report amana phongdorakle malem da saknaraba football legend Lionel Messi na Kolkata gi Solek Stadium da mahaki fansinga unanaba thorang lingaida sarangnaba tholakpadagi security gi akanba section thoranga loinana khonglai thuna chatkibadagi chauna wathok thokiba dugi matang da maikai kya dagi makhal kya gi report pinarakpa leptre India bu malem yam gi mamang da ikaiba nangan khiba thodo adu Messi gi fansingna superstar asiga stadium aduda unanaba amasung interaction tawnaba honaringaida Messi ga loinana lakhiba VIP amadi celebrity singi marimata singna Lionel Messi dagi autograph na singba lawnaba honarakpada asuki matik mi chinkhalakpadagi thaudo aduda Messi gi haksang da kalamna kholakpadagi Messi gi personal bodyguard singna stadium aduda oirakliba phiba mase khudong thiningai oire amasung security labs leire haina Lionel Messi da mafam adu thadoktuna satnanaba harba matung Messi na su hauji thaudo asigi matang da phaduna custody da leiriba tour organizer Satadru Datta da mafam adu thadoknaba haiduna khonglai thuna satkhibani haina independent investigation report amana phongdorakle jairasida thaudo adugi matang da miyamna social media gi khuthang da pen da phongdok narako leptre miyamna leba asigi VIP culture amasung management gi asoiba sing khudom bi thinduna handa Kolkata gi Solek Stadium da oikiba phibam asi ikainingai ni hainarakhe amarom da Messi na Mumbai da laktuna stadium amada fan singa unaduna wari sakibada miyamna ibena du mapung phahan bibagi damak public ta Kolkata police bu kholau hauna lauduna thagatpa phongdok nakhe Messi gi tour da saruk yaba lakiba India gi sangnarba footballer Sunil Chhetri na
ꯁ꯭ꯇꯦꯗꯤꯌꯝꯗ ꯂꯩꯔꯤꯀꯥꯟꯗ ꯁ꯭ꯇꯦꯗꯤꯌꯝ ꯑꯗꯨꯗ ꯂꯩꯈꯤꯕ ꯃꯤꯌꯥꯝꯅ ꯃꯦꯁꯤꯗ ꯈꯛꯇꯃꯛ ꯑꯣꯟꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯦꯁꯤꯒꯤ ꯃꯃꯥꯡꯃꯛꯇꯗ ꯁꯨꯅꯤꯜ ꯁꯦꯇ꯭ꯔꯤꯒꯤ ꯃꯃꯤꯡ ꯂꯥꯎꯗꯨꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯍꯥꯏꯔꯤ ꯀꯣꯜꯀꯇꯥꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ CBI ꯑꯃꯗꯤ ꯏꯟꯐꯣꯔꯁꯃꯦꯟꯠ ꯗꯤꯔꯦꯛꯇꯣꯔꯦꯠꯇ ꯊꯤꯖꯤꯟꯍꯟꯒꯗꯕꯅꯤ ꯍꯥꯏꯅꯔꯛꯂꯦ ꯒꯥꯔꯤ ꯀꯨꯟ ꯊꯦꯡꯒꯥꯏꯅꯕꯗ ꯃꯔꯤ ꯁꯤꯈ꯭ꯔꯦ ꯀꯨꯟꯂꯣꯝ ꯑꯔꯨꯕ ꯐꯤꯚꯝꯗ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯁꯤꯖꯟ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯑꯀꯨꯡꯕ ꯐꯣꯛꯅ ꯆꯥꯎꯔꯥꯛꯅ ꯒꯥꯔꯤ ꯀꯨꯟꯂꯣꯝ ꯊꯦꯡꯒꯥꯏꯅꯕꯗ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯗꯤꯜꯂꯤ ꯃꯨꯝꯕꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯋꯦꯗ ꯃꯤꯑꯣꯏ ꯃꯔꯤ ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯇꯣꯞꯄ 15ꯗꯒꯤ ꯀꯨꯟꯂꯣꯝ ꯑꯔꯨꯕ ꯐꯤꯚꯝꯗ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯑꯗꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯅꯤ ꯌꯥꯎꯅ ꯃꯤꯑꯣꯏ ꯃꯔꯤ ꯁꯤꯈꯤ ꯍꯥꯏꯔꯤ ꯒꯥꯔꯤ ꯃꯌꯥꯝ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯊꯦꯡꯒꯥꯏꯅꯈꯤꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯊꯥꯕ ꯐꯣꯛꯅ ꯀꯨꯞꯁꯤꯟꯈꯤꯕꯗꯒꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯎꯕꯒꯤ ꯆꯥꯡ ꯅꯦꯝꯊꯈꯤꯕꯗꯒꯤꯅꯤ ꯍꯥꯏꯔꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯏꯟꯁ꯭ꯌꯣꯔ ꯇꯧꯅꯕꯒꯤꯗꯃꯛ ꯉꯔꯥꯡ BSF ꯗꯤꯄ꯭ꯂꯣꯏ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯉꯥꯏꯃꯤꯟꯅꯁꯦ